वफ एमेन तौबनते वफगी लेरिबा प्रॉपर्टी असे मसी मुन्ननबा श्री नरेंद्र मोदी अमसुंग महाकी सरकारना सिनबनी हसीना माइनॉरिटी मुस्लिम दो ओइबनी हयेंगना माइनॉरिटी क्रिश्चियन दो ओइरकु याय हयेंगना कनागुम मैतै कम्युनिटी दो ओइरकु याय कांगलुप मचेत आई यावग्री हाइना लेपथोकई महूता अखोय पुना पुनसिन मिनरसी अखोय पुना होमिनदना असिगुमलाबा अमुबा आइनसे मसी अखोय थिंगलसी थोदोक हेंदेक नै गाय खुमनजरबा ngasiga asigumlaba press meet asile lengbirakliba print amati electronic media gi silinau singbo all india tanjim insap manipur state council amadi all manipur democratic student organization gi maike degi taram no okchari ngasi asi organization ani asina press ki khuthang da khanghaning liba wafam di bharat ki constitution asi masi kansi maramdi National Democratic Alliance NDA Shri Narendra Modi na luchingba asigumlaba sarkar sina Bharat ke dugumlaba constitution bu khongaw na duna atamna na community asonba yengduna namthana bagi damakta honarakli ba se akhoi punama punnana thengna bina bagi matam oire haiba wafam asima miyam da khanghaning bani handakta inau nauna waqf board haidna leiriba adugumlaba waqf board ki एक अदो एमेन तौननबा पार्लियामेंट राज्य सभा अमदि लोक सभा अनिमक्त पुथोकपुग लोइनना पास तौखिबा मसुंग अथुबु मतमदा भारत के दुगुमलबा प्रेसिडेंट ना खुयेक पीदना एक ओइना चनहनखिबा असिगुमलबा वक्फ बोर्ड अमेंडमेंट बिल से ऑर्गेनाइजेशन अनि असिना मसी अखोय पामदे अमसुंग मसी चनबा यारोय हाइबसिमा अखोय हाइजनिंगी वक्फ हाइबसी भारत लेरिबा तोंगान तोंगान कम्युनिटी सिंगना खंगदबगी मोंग अमसु हे यावबुगुम तवी वक्फ हाइबसे मसी चैरिटेबल ओइबा मियामगे अपुनबा प्रॉपर्टी कलेक्शन अमा तौबा हाइरिबा प्रॉपर्टी दुना अदुगुमलबा असोनबा कांगबु लाइरबा अदुगा हंथना लेबा अमसुंग हेल्थ की लाइन दा मही मसिंग तंबगी माइकैदा अदुगा सोशियो इकोनॉमिक अमसुंग आर्ट एंड कल्चर दा मदुदा मतेंग पांगनबगी दमक्ता मियामगे अदुगुमलबा कथोकपा अमा खक्तंगनी हाइरिबा थवोंग असे हुजूर सल्लल्लाहु अलैहि वसल्लम ना दुनिया दा लेरिङै मतमदा अदुगुमलबा खजूर पांबी तरेत खक पिरंबा मदुगी खजूर पांबी दो मदुना मियामगी दमक्ता सिजिनखिबा अदुगी दगी मथंग मथंग लौथरा अगा शोक चामापनगा तरागा मापनदा हाइरिबा असिगुमलबा वक्फ असे मालेमगी ओइना हाइबदी ऑफिशियल ओइबा मवंगदा अबू बकर मोहम्मद बिन अली अल मदारी कौबा नुपा असिना 1919 हाइरिबा चही असिदगी वक्फ असे मसिगिसी अदुगुमलबा बोर्ड अमगी मखादा संक्षनना लाकपनी हाइरिबा वक्फ असे मसिगिसिदा अमेंडमेंट बिल भारत तौरक्लिबा असि भारत हंदक खक्तना अहानबो ओइबा अदुगा सोक लिसिंग अमगा चामापन मरफुतरा मंगादा सेमखिबा वक्फ एमेन एक अदो मदुना अहानबो ओइबा वापम सुनते सोक हाइबदी 12th century दा अदुगुमलबा निंगथौ मोगलगी अंपियर निंगथौ मोहम्मद गोरी कौबा नुपा असिना भारत निंगथौ ओइना 12th century दा पानबा मतमदागी हौना भारतसु वक्फगी थबक असे मसी लाखी वक्फ हाइबसे कनागुम मियोय अमना आइगी लेजरीबा संपत्ति से मसी महै मसिंग तंबदा अदुगुम लाइरबसिंगदा ममा मपा लेत्रबसिंगदा चाना थकनबगी मतेंग तौबदा अना लायेंगबदा मसी आइगी प्रॉपर्टी से लौबिरो मसी तौबियु हाइदना तुंग कोइना मालेम सिने हेक लेरिबा फावबा महै लाखनबगी दमक्ता कथोकपा अदुबु वक्फ हाइबा कवि हाइरिबा दुगी दमक्ता कमिटी अमा सेमखिबदुबुना बोर्ड अमा सेमबदुबुना वक्फ बोर्ड कवि अदुबु मसे ब्रिटिश सरकार की मतमदसु हाइरिबा वक्फ से मसी मतंगदा अदुम चथदना लाई अदुबु हंदक्ति राइट ऑफ फ्रीडम अखोगी ऑफ रिलीजन से मसीगिसी कॉन्स्टिट्यूशन की अदुगुमलब आर्टिकल 25 26 27 अमसुंग 28 न पीबा भारत के अदुगुमलब कॉन्स्टिट्यूशन न पीरिबा का धर्म अमगी मनिंग तमना करिगुम थबक अम तौजबा मागी चना पथाप मसाना ngakchaba yaba अदुगुमलब कॉन्स्टिट्यूशन दो मदु गी मायोक्ता वक्फ से मसी एमेन तौबनी हाइदना पुथोरखिबा बिल से वक्फ एमेन तौबनते वक्फ गी लेरिबा प्रॉपर्टी से मसी मुन्ननबा श्री नरेंद्र मोदी अमसुंग महाकी सरकारना सिनबनी हाइना अखोई ऑर्गेनाइजेशन अनि असिना भारत लेरिबा मुस्लिम सिंगना लौरिबा अदुगुमना अदुमक लौई मरमदी वक्फ गी लम से करोड़ एकर्स
लाख कुंथ्रागा मापन से भारत के अदुगुमलबा वक्फगी लमनी मसी कनाना पिरमनो हाइबा मतमदा मुस्लिम ngakna piba nate kanagumba lairabada muslim dharmagi mingda adugumba thabaksing taunanabagi damakta khalakpa matamda piro makhoiduda madrasa institution da nakoi mateng pango nakoi mahai masing tambada mateng pango haibana singba wakhal thamna tongan maning thausing tongan ba miyoi singna piramba adugumba property se 39 lakhs acre se bharat waqfagi oina leibani hairiba 39 lakhs acre se masigi manungda 17.99 lakhs asina gi acre asina army singi force singna sijinadana leibani aduga 12.11 lakh acre se masina railway na sijinaraga leibani hairiba lamsing ase masigi si munnanabagi damakta taw semba adugumba amendment bill ni haina ikoi lawdaba ngamoy maramdi Muslim Dharmagi oiba board asida atopa community gi miyoi ani yahon gani haibasimak angak papawi kana gumba dharmagi Christian gi oisano natraga Hindu dharma chatpagi lining oining ba lining chatpagi committee ama sema matamda atopa committee ama yawgani haibase masi migi dharma da khabai khara saba namna munnana bagi wafam lakpani sarkar sina nampuda tawbani haibasima khange aduga loina na yetna ba kari gumba lakpa tarabadi madugi yetna ba do di sina mapu oiraga di sina hairiba lamsing ado madu loksen ngani haiba wafam lakpa aduga wafagi adugumlaba tribunal leirammiba ado madugi wafam ek ki section 40 da leiramba tribunal ado madu kakthale haibani singba haira iba punama asina takpadi aikhoi gi leipak asigi adugumlaba Muslim community ki lairaba singi mahai tambagi karino makhal amagi mateng taunanabagi damakta miyamna kathorakpa malemna leiri phawba sikhriba nupa da mahai phangnanabagi damakta mana kathoamba lam se namna mungani haiba dharmagi miyengda waqfagi lam se masigi si mullaga leipak miyam gi adugumlaba sampati mullaga railway yon khiba aduga airport yon khiba dauna waqfagi lam yon ngani haibagi mawongda sangselakpa se masi ko yabanga moy maram asimagna Bharat Sarkar na athuba matamda pass tawruraba asigumlaba black law haibadi amuba aina se masi athuba matamda lokthokuna leipak miyam shanti ohelo masung magi dharmagi maning tamba kahengano dharmada yumpham oiba rajniti gi thabak toktho haiba wafam asini Waqf board haina kauramba simaksu umit haibadi act 1995 haidana maming olagani United Waqf Management Empowerment Efficiencies and Development Act haidana onthokani haibase umit haibado madunate nahagna lamunanabagi wafam laaga leiriba minority muslim singna kari umit no lakadorisi maram asimangna umit nate sidi be umit ni maram asimangna masigumlaba Thabak sing ase masi khudakta lepu amasung hai semkhriba ek ase khudakta hando ngasi ngarang muslim community na pibanate ningthorol hataktagi 12th century dagi pirakpaduna khwaidagi hena dan tawbu singi manungda Aurangzeb Akbar Shah Shahjahan singba ningthau sing yauri yamna sauna dan tawramba ningthau mo oibagi hekta thamamba sampati do madu waqfani haibanate ningthau singduna masi waqfagi damakta sijinnaro haidana thamamba aduguma sampati do waqfo oibani aduga Hindu nasu natraga kanaguma Islam dharma chattaba kangbuna waqfada lampi bi yaroi haibase masina taiba poti karino haiba matamda waqfa haiba sida rajniti ama tawri munnana basu honari Hindu Muslim gi miyeng ama changhanna basu honari asigumlaba akhubu makhalgi rajniti da yumpham oiba bill ama puthorakibase khudakta hando haiba ngasi organization ani sina haijaningi aduga miyam da su khanganingi hauji waqfa bin ase handokri phawba Bharat ki adugumlaba All India Tanzimi Insaf na tongan ba state singda jangchiliba khongjang sing ase leptana sangsin khigani ngasi hayeng asimak haibadi tang mapal numit asida Delhi da Bharat ta leiriba minority punamak punna hairiba waqfa asigi mayokta jangsin bagi apunba phirep lepna nabagi damakta mifam amasu pangthokadori hairiba mifam asida Manipur state ki oinasu Manipur ki state president aduga national secretary makhoi animak na hairiba mifamado sharuk yarugadori maramasimangna makhata ba khongjang kayama aikhoina sangsanbada Manipur da leiriba khundan minariba community punamakna aikhoi gi yaude natraga makhoi ngaktagini haiba wakhal thadok pibaga loinana apunba aikhoi punamak puna thengnaminasi ngasina minority Muslim do oibani hayengna minority Christian do oirakpu yai hayengna kanagumba maitai community do oirakpu yai kanglup macet ai yaugri haina lepthokpoi mahutta aikhoi puna punsin minarasi aikhoi puna hominnadana asigumlaba amuba aina se masi aikhoi
ꯊꯤꯡꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ